Imphal East District ke andro kendra ke manung chanba Moirangpurel ke Laikhong Ching da nung lengoi sufam da kuki kulai paiba singna nung lengoi pefam da nongmei amadi bom kapsalaktuna landarakkhre thawdok asi ngasi nungthil pung 3:30 taba matam da thokibani thawdok thofam dagi phangba pauta saisang amadi songfel anige mathak thangpa saruk tagi nongmei amadi bom sing kapsalakibani thawdok da JCB ama mai thadok langkiba kolena JCB edu thorokpa driver ama thiba khangkitrai maki maming thoksom chawba kawi yare pok yambem dakini hairi pawasina makhatara duna jing mathakta thabak subagi leiba JCB edu mai thakiba oiramba yai hairi amarom da haibra gari amasu mai thaba yaukhabra haibagi chingna basulai gari asi thorokpa driver su thiba khangdri hojik mafam aduda khulngak liba singa akan mamong da khutoknari hairi aina hojik lejari ba mafam masi Imphal East District ke manung chana leiba Itham mamang lekai dani hai ba mafam masi gi akoi bada leiba chingsang hai ba tare sida sai pung ahung makhairom takpa matam dagi hojiki Itham Laikhong hai ba mafam masi da lunglengoi sudun leiba singi marakta kuki khulai faiba singna nongmei round kya kapsalak podagi mafam masi da nakal anigi marakta akal mamonda khutokna badu hujik mafam masi da leiri aduga loinana haiba thodo asida mitai singi oiba hai lunglengoi puthok pusin tawda thabak suda sijina ba JCB amadi tata dimper yauna khungakpa singi gari tharama mai thakre haibagi hujipawga khoina phangbo pawda sikhai aduga loinana JCB thogiba driver amasu hujibongki oina mafam khangdana mahasi pawphawna ba ngamdana leiri aduga mahasi praja myamda phongdorping matungni mahasi leikhidrabra haibadu chingnaba dudi myam punam leiri adubu mahasi thangai singna leitrabra haibadu mudi chapchaba khangba ngamdri hujik hujik si nakangi akoibada leiba sini sida kuki khulai paiba singna khut thakpa adum lepti haitare marakta bom adum kalokpasu yauri aduga maru oina masi kaplaiba mafam masi sigi Laikhong chingsangi wangbada leiba saisang amadi songfel anigi mafam asidagi khut thakpa si tawrokbani adubu hujimaki oina yam heavy oina kamnadrabasu khar de adum kapnari adubu khoreng ngahak leibuga karama fimamda lakpa haibadumni chapchaba khangba ngamdri aduga nasai mamangda khoina shokki haiba panjakhiba driver adu tasengna maha asi karama fimamda leiri haibadu ngahakki matungda chapchaba information ama khanglaba matungda update pijarake ELITETV adum jengduna lebiu hiram masigi matangda video journalist langamga loinana pawdum deriba pai tongkhathosam elite news Itham